Kuina ningai taururaba tungla Deputy CM Joy Kumar office karakre saidananaba Konat Sangma amasum Himanta Biswa Sharma Imphala lakadori Chief Minister Nongthongbon Beren ga mukna duna lakpagi mathakta matam sangna portfolio gi ningai tawduna lakiba Deputy Chief Minister Y Joy Kumar ngasi kuirabagi tungda office karakre hayengdagi NPP gi minister ahumsu office kanaragani Thazaba yaba mafamdagi phangba paw nai Y Joy Kumar ngasi nungthul pung ahumrom tabla office ta lakhi magna office ta laklaba tungda senior IAS officer amadi ate official kya ga unaduna wari sanaki magna finance ki portfolio pai kraba tungda department asiga mari lenaba file singsu ngasi dagi mak office ta yorakre adubo file sing adudi shuba hogdri paw sina makhata na hai home gi portfolio pinana ba matam sangna demand torkiba Y Joy Kumar finance oina pisilakpagi matangna NPP ki lusingba singna union home minister Amit Shah da wakat ki balaikhre wakat adugi matung ina makhata ba thabak kari tawraga nakal animaki mukna ribasi hanthan ba ngamgadagi haibagi yengsinaba North East Democratic Alliance neda da sinakre hari Hongi portfolio Chief Minister na hauzik oiriba state asigi law and order gi phibam asida thadok pachumloi hana center gi lusingba singda yamna kanna haina badagi home gi motor finance gi pham asidi Deputy Chief Minister da pibini haina lawnari adubo portfolio asini NPP gi lusingba asigi nuaitaba kokhanba ngamloidaba maramna atei portfolio khara mangonda hapsinaba Chief Minister Nongthongbam Birenda pautak piraba yai Pauta asipi na patha asigi mapana Meghalaya gi Chief Minister su oiriba NPP gi President Konat Sangma amasung Neda gi convener su oiriba BJP gi lusingba Himanta Biswa Sharma pungkhara gi khongchata Imphal lakani hari paus na makhata na hai makhoi ani na Imphal la thunglaba tungda isinga thau tinnabagum lainariba Chief Minister Nongthongbam Biren amasung NPP gi minister mari ga puna unaduna hauzik Lairiba nungu oibo watok sing asi losinanaba wari sanagadori wari sanabaduri NPP ki lusingbo Y Joy Kumar khakta natana atai minister mari na pairiba portfolio singsu sindok sinjin tawbinaba wafam pukhalakadori pausna NPP na Chief Minister na hauzik pairiba Mahod Information Technology Horticulture and Science Conservation BJP ki lusingba thongam Biswarjit na pairiba Rural Development and Panchayati Raj Commerce and Industry amasung Public Works Department sing asi pinanaba demand tawraba yai Miyam gi thabak khara tawba ngamgadaba maru oiba portfolio sing asi Chief Minister Nongthongbam Birena hektamak irai laina NPP da pikikadra haibasimadi aruba wafam ama oiri adumakpo Y Joy Kumar portfolio afaba anigumbadi haplaba yai haina panari pausina makhata na Youth Affairs and Sport Minister Letpau Hokip masana pairiba water resource asi laukthok piraga Rural Development and Panchayati Raj pai ge haina demand tawraba yai haina pausina makhatari Maraktana mapan goiba paung katang memda share tawjaramge Luhongbigani Heiduna AIIMS nursing officer minam kibat nupa adu fare police Luhongbigani haibigi mamingda All India Institute of Medical Science da nursing officer amadagi lupa la kuntraga mari minam ki haibigi damak masagi sahi kuntraga mari suraba nupa ama phakre haina police na phungdokre Muhammad Sadiq Imran ko we have miyu edu mobile phone amasum technical services ki matinga lunina Madhya Pradesh ki Bezawada ki ngana phaki bani haina makoina haiki hairibe hiram adu nupi aduna South Delhi gi Mehrauli police station da March ahumda makoida pau pirakibani haina police na haiki Maral Siri Banupa Dudagi English in Gitaragani Pana Facebook the Mahana friend request ama funky Hana Maki Wakata All India Institute of Medical Science New Delhi the nursing officer ama oina tabaktoba Nupi aduno haiki Maki friend list adu kup na yeng labatungda mahana magi haizabado yakiana police na haiki Wakalo esigi matung ina makoi ani marup mapang oina rapadigi mahana makpo luhong na ba wasaki masum lam koi amada makpo let ladak ta phawa pugani wasaki makpo thaja halaba tungna makhoi gi luhongdringai gi mamangna hotel business ama makna hoba pami haina mabu thajan ki amasung makna bank account lupa la kuntra ga mari transfer torokna ba haiki senpham adu makna transfer tawkhraba matung maki phone calling pakhum pirak ta bahukhrei nupa aduna makpu minam khre habisi khanglakhi badagi hiram adu police ta makna report tawki nupi adu gi wakat ta yumpham oiraga Indian Penal Code IPC gi mari lenaba section singi makhada case ama register tawkre haina Deputy Commissioner of Police South Atul Kumar Thakur na haiki investigation sa tharakpada nupa ado Bezewada da laire khangki amasu mahakpo phanaba police team ama mafam adu thaki mak pharaga Bezewada dagi mari lenaba court ki mamangna puthokre amasum transit remand da Delhi da purakre amasum ngarang thokaba numita saket court ki amagi mamangda puthokre makna lokhiba senpham adu mangon dagi lakhotkedaba wali haina police na makhata na supung dokhi haidi yamna maru eba paw manamu aranba torama doctor police na fakhre Directorate of Health Services ki Central Medical Story Senior Medical Officer oibeta natana State Health Society
NSM Manipur की स्टेट नोडल ऑफिसर सु ओइरेबा डॉक्टर M दिनेश करप्शन की मरालदा Vigilance and Anti-Corruption Police Station Fakhre, Susampur District Hospital Substandard Oiba, and 15 marks supply Tokiba Watoka Mari Lanana Takat Pada Ticket Pada supply order Yaudana Substandard Oiba, Medical Protective Gear Sing Tuan Palm Sindagi Labada, Dr. Dinesh Namaru ever roll we have a Kamangam Haina Vigilance and Anti-Corruption Manipuri Espina Tadrok Pasur Amana Fundorokli, Paraba Dr. M. Dinesh Hang Special Zas. Imphalgi West ki mamangda putholagani hairi loisilakpada maru eba content masang tanga mayamna share tawjaramge police custody da remand laukhre nagamapal phagoi sangbam laikai da asanba yumda leiba Masagi Nupi bu Thangna Thinduna Hatpa nan local amang ngasi police na duty magistrate ki mamangna putholaga numit mari ni police custody da remand laukhre police station da remand laukhra miyu aduri azoi das sai kunthra taru apokpa laikhidraba Surendra Kawe Silchargi Fural tondagi ne Ayona Quarter Lankalakpa report ki matung ina nupasigi manembok na Imphal Police Station na July mangagi numidang na tarokiba complain amada maki masa nupibu azoy das na numid adumaki numidang pung mapan makhairam tabada manangganda Thangna Thinbagi rims yoba nangdana siki hairi complain adugi matung ina numid adumak da azoy das rims ki casualty dagi phabane mapu makhata na wang pang darkar oibana police custody da remand pibi na ba haijar badagi court na numid mari ni remand pi kibana hain spouse na makhata na phongdorakli